Kangpokpi district Lomda Chei Pusinba Thingli Mamang Thagi Tarangdagi Ayukta Kangpokpi district ki New Kaitel Mambi PS Konba Kotlen amasung Konjim ani fauduna chatpa Inter Village Road amagi mafabamada Koki terrorist khutpu amana ambush tawduna thadau church leader ahum hatlaga atopa marina sohan khiba amasung haujigna asiba hakchawina sinaraklika Naga Micham Taruk Fazan Kibagi Mayokta National Highway 2 Imphal Dimapur Lambi Paringda Economic Blockade Makhatana Chathari Khongjang asi Kobru Ranch Liangmai Women Union ki miyeng makhada Naga Furuki Miyoi Singh Maruina Local Liangmai Naga Singh Tha sigi mangadagi hauraduna changsilakibani Khongjang Loi Singna Imphal West District Sekmai PSK Jurisdiction Maningda Laiba Namdilong Thoraktuna Khongjang asi leptuna changsilakibani Ngasisu Khongjang asigi nipani chanwa nibita local naga volunteers singna National Highway 2 paringda namdilong fauduna chatuk kasin tawba gari sing check tawki Khongjang loi singna security force amasung emergency service ki chatpa gari natana pochai puba gari sing chatuk chasin tawbada athengba thamki maruena Kangpokpi district Lomda amasung gamgi fai kuki khulomda nomagi punsida changba tangai fadaba chana thanaba potlam sing amasung atai pochai sing puthok pusin tawba thingli Maramasina Mamang Thagi Tarangdagi Thokiba ambush ki thodok amasung thodok adugi matangda Kuki amasung Nagana Furup anigi micham sing fazinduna thamlakpadagi thengkhang naina thadorak nakhiba amasung Naga micham tarakpuna asiba hakchang oina fangkhibana chingba thodok sing mathang thorakpadagi haujiksu maruoiba state asigi national highway ama oiriba Imphal Dimapur lambida mahausagumna chathok chasin tawba yadri